CAB amadi Inner Line Permit System Citizenship Amendment Bill 2019 haiba asi Pakistan, Afghanistan amadi Bangladesh da makoina chatliba lining aduna maram oiduna otpi naibibadagi India da laktuna chahi taruk lairaba Hindu, Christian, Sikh, Parsi, Jain amadi Buddhist lining sing chatpa miyoi sing adubu India gi citizen ama oina sakhangduna citizen amana phangmam thokpa sing adu chap chana pibani CAV asi chana hanba yaroi haiduna maikai kayadagi kholaw kaya leptana lauduna laklibani bill asina lona yadana changlakpa mitop singbu akhanaba lining kharada yumpham oiduna India gi citizenship pigani haibasi maram chade haiduna akhang ahi kayana phongdoknaribani bill asi maru oina masing yamjadana khundajariba India gi awang nongpok lamdamgi miyamna chauna yaningdaba phongdoktuna lakli karigumba bill asina laibak sinba thungna chana kiba tarabadi awang nongpok lamdam asida laijariba masing yamjadraba yellow proof sing asi mutkiba yabagi akiba lay haina phongdoknaribani nakal amaromda inner line permit system asina piriba asidi ngak senduna thamba akhanava state natraga mafam amada changbada official oiba document ama piraga akhanaba matam amagi oina changanbani masida laisinkraba mitop khandokpagi wafam yaude Hojik India pumbagi oina inner line permit system chatnariba state asi Arunachal Pradesh, Mizoram amasung Nagaland ni hairiba state sing asida India gi atopa state ki miyoi singna changbada amadi laibada permit asi mathau tari Inner line permit system amadi 6 schedule chatnaba mafam sing konsindragasu CAB asi India gi atai mafam sing da chatnakiba matamda India gi atai mafam sing dagi naungna citizen oikraba masing yamlaba miyoi sing adubu ILP chatnaba state sing asida changdanaba system asina ngakthokpa ngamgodoribra haina miyamna nakal kayadagi hangnarakli aroibada yengbiriba madi tabiriba pumnamupu thagatchari